Parliamenta handak puthokhiba Manipur ge budget asi peningai oiba budget ama oikhide Meeyam na Khallamba Asha Kaihallaba budget ni haina Manipur Pradesh Congress Committee MPCC ge President Meghachandra na phongdokhre ngasi lamdam asida pangthokliba athauba singgining sing numit thauram Manipur Pradesh Congress Committee na susinduna BT Road ta leiba party ge office ta pangthokre thauram aduda Congress Working Committee CWC ge member gai khangam General Secretary Singh Amadi MPCC की मकोक थोंगबा ऑफिसर सिंह अमदी थौमी सिंह ना सरुक यादुना बीटी केंद्रजीत पाउना ब्रजवासी अमदी थांगाल जनरल की मफमदा लैसु कतुना इकाई खुमनबसु उतकी MPCC की प्रेसिडेंट के मेघचंद्र न फोंदोखिबदा हंदकी पार्लियामेंट पुथोखिबा बजेट अदुदा लमदम मसिगी मियाम मरुओइना IDP सिंह की ओइनदी पेनिंगाई ओइबा वफम याउदे President's rule thamduna center na lengakpa matam asida handaki budget asida lamdam asigi miyamna pamlamba kaya adugi ona tainabada lakhi GST gi matangdasu one nation one tax ki makhada India gi achau soba state singa apikpa Manipur state ka chap manana yeng mamit yang asisu laibak thibani masina apikpa business tawzariba lamdam asigi miyamda chauna safu piragani hauzik leidiba president rule lengakasina concrete road map ama puthokuna mahosagi punsida hanjil halaknaba thausil thaurang lokhatpagi mamisu ude tangkak naina IDP sing mayumda hanjin hangani hairabasu mai paktri ngaiha ki miyam gi ihul phathanaba honaba oina tawi lamda masigi lengaklon asi Delhi amadi bureaucrat officer sing na control toba lengaklon amagum lady Congress party gi oina di hauzik lady ba assembly asi dissolve toduna miyam gi anoba lengak ama semana lamda masigi miyam gi yaifaba oigani haiki lamdam asigi parasing generation to generation da lebak ningbagi amasung kathokpagi wakhal do ningsingduna amasung ningsingnanaba lebaki wakhal khananaba kathokpagi wakhal do ikai khunanabagi damakta ngasi 13 August Patriots Day si ekoina pangthokjabani parliament da budget sida ekoi thodo hindokna special package sing अखोइगी इरांग न सोहलबा IDP सिंगी थोइदोपा युमदा हन्ननबा अमसुंग फैमिली सिंगदा मांगखिबा युम कई म्याम नौना साननबगी थोइदोपा प्लान याउदे बजेट की साइजसु अखोइ यामना पिकना हापी अखोइगी प्रेसिडेंट रूल मतमसिदा